ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯑꯌꯤꯡꯕꯤ ꯑꯉꯥꯎꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯣꯏꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯎ ꯁꯨꯕꯒꯤ ꯁꯤꯟꯐꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯝꯖꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯀꯨꯝ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕꯗꯤ ꯐꯧꯊꯣꯛꯇꯤ ꯑꯗꯨꯃꯛ ꯂꯣꯛꯆꯔꯝꯃꯤ꯫ ꯊꯣꯏꯕ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯧ ꯈꯨꯂꯪ ꯆꯠꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯧ ꯈꯨꯂꯪ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯎ ꯁꯨꯕꯒꯤ ꯊꯕꯛ ꯂꯣꯝꯗꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯑꯗꯨꯃꯛ ꯂꯧ ꯈꯨꯂꯪ ꯆꯠꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯊꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯤꯡ ꯈꯛꯇꯅꯤ ꯏꯪꯂꯤꯕ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕ ꯃꯐꯝꯗ ꯉꯥꯡꯕꯒ ꯁꯛꯄꯒ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯣꯏꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯑꯌꯤꯡꯕꯤ ꯊꯣꯏꯕ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯀꯧ ꯀꯧꯔꯛꯏ꯫ "ꯏꯟꯗꯣꯝꯆꯥ! ꯏꯟꯗꯣꯝꯆꯥ! ꯀꯗꯣꯝꯗ ꯂꯩꯒꯦ? ꯆꯥꯛ ꯆꯥꯏꯔꯣ ꯏꯟꯗꯣꯝꯆꯥ?" ꯊꯣꯏꯕꯒꯤ ꯃꯃꯥ ꯄꯥꯛꯄꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ! ꯑꯌꯤꯡꯕꯤ, ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯈꯤꯁꯤ꯫ ꯆꯥꯛ ꯊꯤꯔꯤꯉꯩꯗꯅꯦ, ꯆꯥꯛꯁꯪꯗ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ." "ꯏꯅꯦ, ꯑꯩꯁꯨ ꯏꯟꯖꯥꯡ ꯊꯤꯜꯂꯛꯏꯅꯤ, ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯆꯠꯂꯒꯦ." "ꯍꯣ, ꯏꯃꯨꯡꯗꯅꯦ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯣ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯨꯅ ꯑꯃꯨꯛ ꯇꯊꯤ ꯆꯩꯔꯛꯀꯗ꯭ꯔꯅ ꯆꯪꯕ ꯉꯝꯗ꯭ꯔꯕ." "ꯏꯁ, ꯃꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯍꯥꯏꯗ ꯍꯥꯏꯁꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯔ ꯌꯦꯡꯁꯤ." "ꯌꯥꯔꯅꯤꯗ ꯏꯟꯗꯣꯝꯆꯥ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯩꯅ ꯄꯨꯔꯛꯄ ꯏꯟꯁꯥꯡꯁꯦ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯪꯕ ꯂꯥꯛꯀꯦ ꯑꯃꯨꯛ." ꯊꯣꯏꯕ ꯃꯃꯥꯏ ꯃꯆꯦꯠ ꯑꯃ ꯍꯥꯏꯐꯦꯠ ꯊꯣꯡꯗꯒꯤ ꯆꯦꯞꯊꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯦ, ꯅꯪꯅ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯅꯪ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣ? ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯗꯕ, ꯆꯥꯕꯗ ꯁꯤꯒꯗꯕꯒ ꯍꯥꯞꯆꯤꯜꯂꯛꯀꯦꯕ? ꯂꯥꯎ ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯂꯥꯎꯀꯣ, ꯅꯪ ꯍꯥꯟꯅ ꯆꯥꯎ ꯂꯥꯎ." "ꯑꯦ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯐꯖꯅ ꯍꯥꯏꯕꯅꯦ ꯅꯪꯕꯣ." ꯊꯣꯏꯕ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛꯁꯨ, "ꯏꯁ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯨ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯣ?" ꯑꯌꯤꯡꯕꯤ ꯄꯥꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ, "ꯑꯦ, ꯏꯟꯗꯣꯝꯆꯥ, ꯐꯖꯩ ꯍꯥꯏꯕꯗ ꯁꯥꯎꯕ ꯃꯤꯁꯨ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯉꯁꯤ ꯈꯛꯇ ꯈꯪꯉꯤ." ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯁꯨꯅꯅꯕꯅ ꯆꯥꯎ ꯍꯥꯏꯗ꯭ꯔꯗꯤ ꯆꯥꯕꯗꯣ ꯇꯟꯕ. ꯑꯩꯕꯨ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯨ ꯌꯥꯝꯅ ꯍꯥꯞꯄꯗꯧꯅ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯩ ꯋꯥꯅꯤ, ꯁꯤꯔꯁꯅꯨ ꯍꯥꯏꯗꯅ ꯄꯨꯔꯛꯄꯗꯤ ꯅꯠꯇꯕꯗꯣ. ꯆꯥꯕꯤꯒꯦꯁꯦ, ꯑꯩ ꯍꯥꯟꯅ ꯆꯥꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡꯖꯤꯜ ꯌꯧꯔꯛꯄꯗ ꯊꯣꯏꯕꯗ, "ꯍꯟꯗꯣꯛꯑꯣ, ꯂꯝꯕꯤꯗ ꯂꯩꯅꯣ, ꯑꯩ ꯆꯪꯒꯦ, ꯄꯨꯛ ꯐꯠꯇ." ꯊꯣꯏꯕ ꯈꯔ ꯊꯩꯗꯣꯛꯂꯒ ꯑꯌꯤꯡꯕꯤꯕꯨ ꯆꯪꯍꯜꯂꯤ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥ, ꯌꯥꯝ ꯐꯥꯎꯗ꯭ꯔꯣ ꯁꯤ ꯅꯨꯄꯤ ꯃꯆꯥꯁꯦ, ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯂꯥꯛꯁꯜꯂꯒ?" ꯄꯥꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯍꯦ, ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯕꯁꯦ ꯁꯨꯝ ꯄꯦꯠ ꯍꯧꯋꯤꯃꯤ ꯁꯤꯕꯣ." ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯅ ꯑꯃꯨꯛ, "ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯕꯗꯤ ꯍꯥꯎꯔꯦ. ꯍꯥꯎꯇꯕꯒꯤ ꯅꯣꯏꯅ ꯆꯥꯅꯤꯡꯗꯗꯅ ꯊꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯀꯣ?" "ꯏꯍꯦ, ꯑꯃꯨꯛ ꯍꯧꯔꯛꯑꯅꯨꯅꯦ ꯅꯪꯕꯣ." ꯑꯌꯤꯡꯕꯤ ꯄꯥꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯅꯦ, ꯇꯥ ꯊꯣꯏꯕꯁꯦ ꯎ ꯁꯨꯃꯟꯗꯅ ꯎꯒ ꯑꯣꯟꯈꯤꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ. ꯃꯥꯏꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯖꯧꯀꯣ." "ꯑꯦ, ꯏꯕꯦꯝꯃ, ꯅꯪꯅꯤꯅꯦ ꯃꯥꯏꯕ ꯇꯥꯟꯅꯗꯣꯏꯁꯦ. ꯃꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯁꯦ ꯃꯤ ꯎꯍꯟꯗꯦ ꯈꯪꯍꯟꯗꯦ ꯍꯥꯏꯅꯦ. ꯅꯪꯅ ꯑꯍꯥꯎꯕ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯄꯤꯁꯜꯂꯛꯏꯁꯦ, ꯅꯪꯅꯤꯅꯦ ꯃꯥꯏꯕ ꯇꯥꯟꯅꯗꯣꯏꯁꯦ." "ꯑꯌꯤꯡꯕꯤ, ꯈꯨꯝꯃꯨꯔꯅꯨꯁꯦ, ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯎꯅ ꯆꯥꯁꯤꯁꯦ." ꯑꯁꯨꯝꯅ ꯄꯥꯛꯄꯤꯅ ꯍꯥꯏꯕꯗ ꯑꯌꯤꯡꯕꯤꯁꯨ ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨ ꯈꯨꯝꯗ꯭ꯔꯦ꯫ ꯊꯣꯏꯕ ꯃꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯐꯥꯎꯕ ꯆꯠꯊꯣꯛꯇꯅ ꯎ ꯁꯨꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯋꯥꯊꯤ ꯉꯥꯡꯅꯕꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅꯒ ꯊꯦꯡꯅꯔꯕꯗꯤ
ꯁꯥꯂꯥꯟ ꯁꯥꯕ ꯃꯈꯩ ꯈꯠꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯗ ꯄꯣꯠꯆꯩ ꯂꯩꯕ ꯌꯣꯟꯕ ꯂꯥꯛꯅꯔꯤꯕ ꯅꯨꯄꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯉꯁꯤꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯆꯧꯕ ꯉꯥ ꯑꯁꯤꯕꯨ ꯑꯝꯇ ꯌꯥꯎꯗꯦꯅꯦ, ꯑꯄꯤꯛꯄ ꯉꯥꯛꯇ ꯉꯥꯏꯔꯤ." ꯉꯥ ꯌꯣꯜꯂꯤꯕꯤ ꯑꯍꯜ ꯑꯗꯨꯅ, "ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯑꯄꯤꯛꯄꯁꯦ 2-3 ꯑꯗꯨꯝ ꯂꯧꯔꯁꯨ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ. ꯑꯁ, ꯃꯆꯥꯁꯤꯗꯤ ꯐꯅ ꯌꯥꯝꯃꯁꯨ ꯃꯤꯠ ꯊꯥꯛ ꯊꯨꯞꯇꯦꯗ, ꯑꯆꯧꯕ ꯑꯃ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯩꯗꯅ. ꯏꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡ ꯂꯥꯡꯐꯩ ꯆꯠꯂꯨꯕ ꯍꯜꯂꯛꯏ, ꯑꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝ ꯆꯥꯃꯤꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ, ꯑꯇꯣꯞꯄꯗ ꯌꯦꯡꯉꯨꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯅ, "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯇꯨ ꯑꯥꯗ ꯂꯥꯛꯏꯁꯦ ꯉꯥ ꯌꯣꯟꯕꯤ ꯏꯕꯦꯆꯥꯅꯤ, ꯃꯥꯗꯤꯅꯦ ꯉꯥ ꯑꯆꯧꯕ ꯌꯥꯝꯅ ꯌꯣꯟꯕꯅꯤ, ꯑꯄꯤꯛꯄ ꯉꯥ ꯌꯣꯟꯗꯕꯅꯤ ꯃꯥꯗꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯃꯥ ꯌꯧꯔꯛꯄ." ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯣꯏ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ." ꯉꯥꯌꯣꯟꯕꯤ ꯑꯗꯨꯅ ꯕ꯭ꯔꯦꯡ ꯉꯥꯡꯂꯛꯏ, "ꯐꯩ, ꯅꯆꯥꯅꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯍꯥꯏꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯃꯣꯏꯒꯤ ꯃꯄꯥꯜ ꯆꯥꯏꯗꯅ, ꯐꯩ, ꯑꯗꯨꯅꯤ ꯇꯧꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯣꯏꯕꯨ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏꯅꯣ, ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯊꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗꯤ ꯃꯁꯥꯅ ꯈꯪꯅ ꯇꯧꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯗꯣ ꯁꯨꯕ ꯅꯣꯝꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ, ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯄꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩ, ꯅꯣꯡꯃꯇ ꯂꯧꯕꯨꯛ ꯀꯨꯝꯃꯒ ꯂꯧ ꯁꯨꯕꯁꯦ ꯏꯃꯤꯠ ꯇꯥꯡꯅꯤ, ꯁꯨꯡꯎ ꯍꯦꯛ ꯎꯗꯦ, ꯃꯄꯥ ꯍꯥꯏꯔ ꯂꯩꯕ ꯅꯠꯇ꯭ꯔꯦ, ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯂꯧ ꯀꯨꯝꯃꯤꯗꯨꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ, ꯃꯥꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯇꯜ ꯂꯥꯏ ꯆꯨꯔꯒ ꯑꯗꯨꯝ ꯂꯩ, ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ. ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯃꯁꯨꯅꯦ ꯅꯨꯡꯁꯤꯗꯦ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯦ." ꯊꯪꯅꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯑꯃꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯀꯩꯅꯣ, ꯊꯣꯏꯕꯗꯤ ꯎ ꯁꯨꯕꯅꯦ, ꯀꯇꯜꯂꯥꯏꯗꯤ ꯑꯣꯏꯗꯕꯅꯤꯗ ꯑꯉꯥꯡꯗꯣ." ꯉꯥꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟ ꯈꯔ ꯀꯜꯂꯤ ꯃꯇꯥꯒꯨꯝꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏ, "ꯏꯁ, ꯍꯣꯅꯦ, ꯎ ꯈꯨꯁꯨꯗꯨꯗꯤꯅꯦ ꯇꯟꯕꯒꯤ ꯎ ꯈꯨꯁꯨ, ꯀꯩꯅꯣꯝꯇ ꯁꯨꯕꯤꯌꯨ, ꯀꯩꯅꯣꯝꯇ ꯁꯥꯕꯤꯌꯨ, ꯀꯩꯅꯣꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ, ꯀꯔꯤ ꯊꯕꯛ ꯈꯨꯁꯨꯅꯣꯗꯨꯕꯣ?" ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯆꯨꯝꯃꯤ, ꯇꯧꯕꯅꯤ ꯑꯗꯨꯏ ꯑꯉꯥꯡꯗꯣ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ, ꯀꯨꯏꯔꯦ, ꯍꯥꯀꯨꯝꯗꯣ ꯑꯩꯅ ꯇꯔꯦꯡ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯕꯕꯨ ꯌꯥꯔꯛꯇꯦ, ꯑꯇꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤ, ꯃꯥꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ, ꯃꯥꯅ ꯇꯧ ꯁꯥꯏꯗꯨꯕꯨ ꯀꯔꯤꯅꯣ?" ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯅꯦꯃꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯀꯇꯜꯂꯥꯏꯅꯦꯃꯦ, ꯃꯌꯨꯝꯗꯨꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒ ꯑꯃꯠꯇ ꯆꯪꯗꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯣ ꯇꯟꯕꯒꯤ, ꯁꯨꯅꯤꯡꯗꯕꯒꯤꯅꯤ." ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯞꯅ, "ꯍꯥꯟꯅꯗꯤꯅꯦ ꯂꯧꯒꯗꯤ ꯌꯥꯝ ꯀꯨꯝꯖꯔꯝꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯌꯥꯝꯅ ꯁꯨꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 3-4 ꯃꯨꯛꯇꯤ ꯁꯨꯔꯛꯑꯦ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯁꯦ, ꯃꯁꯥ ꯉꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ." ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯩ. ꯑꯌꯤꯡꯕꯤꯁꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯋꯥ ꯈꯔꯗꯤ ꯈꯨꯝꯁꯤꯔ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯅ ꯈꯥꯝꯖꯤꯜꯂꯤ, "ꯑꯁ, ꯇꯣꯛꯑꯣꯗ, ꯑꯁꯤꯁꯤꯡꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ." ꯑꯌꯤꯡꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ, "ꯑꯩ ꯋꯥ ꯌꯥꯝ ꯈꯨꯝꯅꯤꯡꯉꯤꯀꯣ, ꯏꯊꯛꯀꯤ ꯑꯍꯜ ꯉꯥꯛꯇꯅꯦ ꯍꯥꯏꯗꯅ ꯌꯦꯡꯉꯒ ꯂꯩꯔꯕꯅꯤ, ꯁꯛꯇꯥꯁꯤꯡꯁꯤꯒ." ꯑꯌꯤꯡꯕꯤꯒ ꯊꯣꯏꯅꯨꯒꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ. ꯑꯌꯤꯡꯕꯤꯅ, "ꯑꯍꯜ ꯑꯗꯨꯒ ꯃꯣꯏꯔꯒ ꯑꯗꯨꯛꯌꯥꯝꯅ ꯋꯥꯊꯤ ꯉꯥꯡꯉꯤꯗꯨꯕꯨ ꯇꯟꯗ꯭ꯔ ꯈꯪꯗꯦ, ꯃꯊꯧꯗꯤ ꯐꯖꯅ ꯂꯩꯇꯕ ꯖꯥꯠꯅꯤ ꯍꯅꯨꯕꯤꯁꯤꯡꯗꯣ." ꯊꯣꯏꯅꯨꯅ ꯅꯣꯛꯂꯒ ꯃꯔꯛ ꯊꯠꯂꯤ, "ꯏꯁ, ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯃꯥꯒꯤ ꯃꯤ ꯁꯣꯛꯄ ꯀꯥꯏꯁꯦ ꯍꯦꯛꯇ ꯃꯤꯆꯪ ꯆꯪꯅꯤꯡꯕ ꯖꯥꯠꯅꯤꯀꯣ. ꯑꯗꯣ ꯇꯥ ꯊꯣꯏꯕ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯣꯏꯕ ꯀꯣꯏꯅꯩꯔꯣ?" ꯑꯌꯤꯡꯕꯤ ꯁꯥꯎꯔꯛꯏ, "ꯈꯪꯗꯦꯗ, ꯎ ꯁꯨꯕꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕꯒꯤ ꯎꯒꯤ ꯊꯃꯣꯏ ꯄꯥꯜꯂꯦ, ꯎ ꯄꯥꯝꯕꯤ ꯑꯣꯟꯗꯣꯔꯕꯅꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ." "ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏ ꯍꯥꯏꯕꯤꯌꯨꯔꯥ?" "ꯍꯥꯏꯕꯤꯅꯨ, ꯃꯇꯝ ꯈꯔꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦ, ꯍꯧꯖꯤꯛ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯆꯤꯜꯂꯤ, ꯑꯩꯅ ꯑꯗꯨꯃꯨꯛ ꯍꯥꯏꯔꯨꯔꯒ ꯎ ꯄꯥꯝꯕꯤ ꯑꯣꯟꯊꯣꯛꯈꯤꯗꯅ." "ꯑꯗ ꯇꯥꯏ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯌꯤꯡꯕꯤ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯏꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯔꯤꯕꯤ ꯄꯥꯛꯄꯤꯗ ꯇꯞꯅ, "ꯏꯟꯗꯣꯝꯆꯥ, ꯇꯥ ꯊꯣꯏꯕꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ." ꯄꯥꯛꯄꯤꯅ ꯅꯣꯛꯂꯒ, "ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯨ, ꯆꯪꯉꯣ, ꯅꯣꯏ ꯇꯥ ꯊꯣꯏꯕꯗꯣ
ꯃꯅꯤꯡꯒꯤ ꯁꯪꯇꯞꯇ ꯂꯩꯍꯧꯕꯅꯤ ꯑꯗꯨꯝꯅꯦ ꯃꯁꯥꯗ ꯑꯣꯏꯅ ꯍꯥꯏꯔꯨꯔꯣ ꯑꯌꯤꯡꯕꯤ ꯁꯠ ꯐꯝꯊꯔꯛꯂꯒ ꯑꯁ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯥꯒꯟꯗꯤ ꯅꯃꯥꯟꯅꯕꯤ ꯂꯩꯖꯗꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯣ ꯍꯧꯖꯤꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯗꯥ ꯍꯦꯛꯇ ꯉꯥꯡꯂꯛꯑꯦ ꯈꯔ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥ ꯊꯣꯏꯕꯒ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯩ ꯆꯠꯃꯤꯟꯅꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯝꯃ ꯆꯠꯄꯗ ꯇꯥ ꯊꯣꯏꯕꯒ ꯑꯗꯨꯝ ꯍꯦꯛꯇ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯄꯥꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯃꯥꯗ ꯌꯥꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯎ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅ ꯑꯌꯤꯡꯕꯤꯒ ꯃꯃꯥꯒ ꯆꯪꯂꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯄꯥꯛꯄꯤꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯟꯗꯣꯝꯆꯥ ꯇꯣꯛꯑꯁꯤ ꯍꯥꯏꯔꯣꯏꯁꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯍꯣꯠꯅꯖꯔꯤꯁꯤꯕꯨ ꯑꯃꯨꯛ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯛꯄꯤꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯌꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯁꯦ ꯈꯔꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯥꯁꯦ ꯑꯉꯥꯎꯕ ꯃꯅꯝ ꯅꯝꯃꯅꯤꯌꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯨꯗ ꯊꯣꯏꯕꯗꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯊꯕꯛꯄꯨꯗꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯗꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯤꯅꯦ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯈꯔꯁꯨ ꯐꯨꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯎꯕ ꯃꯅꯝ ꯅꯝꯗꯣꯔꯦ ꯏꯆꯥꯁꯦ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯐꯨꯔꯨꯔꯒ ꯍꯛꯆꯥꯡ ꯇꯦꯛꯈꯠꯂꯒꯅꯦ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯁꯨꯔꯛꯄ ꯊꯕꯛꯇꯨꯅꯅꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤꯀꯣ ꯑꯌꯤꯡꯕꯤ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯕꯁꯨ ꯊꯣꯏꯕꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯦ ꯊꯣꯏꯕꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯄꯗꯅꯤ ꯃꯥꯅ ꯌꯥꯝꯅ ꯀꯤꯖꯔꯤꯕꯁꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯣꯏꯕꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯝꯕ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯒꯨꯝꯕ ꯃꯔꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯨꯝꯕꯗꯅꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯄꯥꯛꯄꯤ ꯃꯈꯥ ꯇꯥꯔꯛꯏ ꯁꯦ ꯑꯌꯤꯡꯕꯤꯁꯨꯅꯦ ꯏꯁꯤꯡ ꯁꯣꯛꯀꯅꯤꯅ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯔꯣꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕ ꯋꯥ ꯂꯥꯡꯕꯗꯤ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯑꯗꯨꯝ ꯑꯌꯤꯡꯕꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ ꯋꯥꯈꯜ ꯈꯟꯖꯩ ꯊꯣꯏꯕꯗꯁꯨ ಮಿꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯁ ꯊꯕꯛ ꯇꯧꯕꯗ ꯑꯩꯅ ꯌꯦꯠꯂꯤ ꯀꯥꯏꯅ ꯑꯃꯨꯛ ꯁꯥꯎꯔꯤ ꯖꯥꯠꯂꯥ ꯑꯁ ꯇꯜꯂꯤꯌꯦ ꯑꯃꯨꯛ ꯁꯥꯎꯔꯝꯗꯅ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯃꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯣꯏꯕ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯆꯠꯂꯝꯃꯤ ꯑꯁ ꯂꯝꯕꯤꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯅ ꯆꯩꯔꯛꯇꯅ ꯊꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯁꯥꯊꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯏꯌꯥꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯌꯤꯡꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯍꯥꯊꯨ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯊꯣꯏꯕ ꯇꯞꯂꯤ ꯎꯔꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯨꯝ ꯍꯧꯕ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯣꯏ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯔꯔꯣꯏ ꯆꯨꯝꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯁꯨ ꯅꯛꯅꯩ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯂꯩꯕꯒꯤꯅꯦ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏ ꯀꯩꯅꯣ ꯉꯥꯎꯕꯤ ꯅꯪꯗꯤ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯍꯪꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯩꯅ ꯍꯪꯕꯗꯤ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯪꯕꯅꯤ ꯂꯩꯇꯦ ꯑꯗꯨ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯆꯠꯃꯤꯟꯅꯅꯤꯡꯕꯩ ꯋꯥꯅꯤ ꯀꯅꯥꯒ ꯑꯣꯅꯦ ꯎꯅ ꯁꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯃꯤꯟꯅꯕꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯔꯣꯏ ꯊꯣꯏꯕ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯏꯕꯦꯝꯃꯕꯨ ꯑꯩꯁꯦ ꯃꯕꯨꯡ ꯑꯣꯏꯅ ꯈꯟꯕ꯭ꯔꯅꯦ ꯑꯌꯤꯡꯕꯤ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯟꯗꯦ ꯃꯔꯩ ꯌꯥꯝ ꯌꯦꯠꯂꯤ ꯍꯌꯦꯡꯈꯩꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯂꯥꯛꯇꯕ ꯉꯝꯕ꯭ꯔꯗꯣ ꯌꯦꯡꯉꯁꯤ ꯑꯌꯤꯡꯕꯤ ꯖꯔ ꯉꯥꯡꯂꯛꯏ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯍꯦꯛ ꯃꯔꯛꯇ ꯊꯦꯡꯅꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯄꯔꯤꯡꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯄꯨꯈ꯭ꯔꯤꯁꯤꯐꯥꯎ ꯂꯥꯛꯄꯁꯤꯗ ꯑꯗꯨꯗ ꯊꯣꯏꯕꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯄꯥꯁꯤꯡꯗꯣ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕ ꯌꯥꯎꯔꯗꯤ ꯈꯔ ꯐꯩꯗꯅ ꯀꯔꯤꯗ ꯐꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ
ꯑꯌꯤꯡꯕꯤꯒ ꯊꯣꯏꯕꯒ ꯂꯥꯞꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯝꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯒꯤ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯅꯔꯤ꯫ ꯊꯣꯏꯅꯨꯅ "ꯏꯁ, ꯂꯥꯛꯑꯦꯍꯦ, ꯐꯣꯡꯗꯣꯛꯅꯗꯅ ꯆꯥꯛꯊꯦꯛꯅꯕꯤ ꯖꯨꯔꯥꯁꯤ ꯂꯥꯛꯑꯦ"꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯅꯤꯁꯤꯕꯨ ꯇꯁꯦꯡꯅ ꯆꯥꯛꯊꯦꯛꯅꯕ꯭ꯔꯣ?" ꯎꯝ꯫ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯊꯣꯏꯕꯁꯤꯅ ꯄꯪꯃꯟꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯕꯅꯤ"꯫ "ꯍꯣꯏꯅꯦ, ꯑꯗꯨꯅꯦ, ꯁꯠ ꯐꯣꯡꯗꯣꯛꯄ ꯌꯥꯔꯗꯨꯕꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯁꯤꯐꯥꯎꯗ ꯀꯔꯤ ꯉꯥꯏꯔꯒ ꯂꯩꯔꯤꯖꯥꯠꯅꯣ?" "ꯍꯣ, ꯅꯣꯏ ꯃꯌꯥꯝꯅꯁꯨꯅꯦ ꯈꯔ ꯇꯛꯁꯤꯜꯂꯒ ꯍꯥꯏꯍꯜꯂꯣ, ꯑꯌꯤꯡꯕꯤꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ"꯫ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯃꯨꯅ "ꯈꯪꯗꯦ ꯏꯕꯦꯝꯃ, ꯎ ꯁꯨꯕꯁꯦ ꯑꯝꯇ ꯐꯖꯅ ꯍꯩꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯈꯪꯗꯦꯗ, ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯑꯣꯡꯁꯦ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯜꯂꯤ, ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩꯈꯣꯏ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯒ ꯑꯌꯤꯡꯕꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯈꯣꯏꯃꯨꯅ "ꯅꯣꯏ ꯑꯅꯤꯒꯤ ꯖꯨꯔꯥꯁꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯔꯝꯃꯤꯕꯅꯤ"꯫ "ꯀꯥꯏꯗꯩ ꯖꯨꯔꯥꯅꯣꯗ? ꯖꯨꯔꯥ ꯍꯥꯏꯕꯗꯤ ꯑꯅꯤ ꯍꯥꯏꯕ, ꯀꯣꯏꯅꯗꯦ ꯅꯠꯇꯦꯀꯣ"꯫ "ꯑꯣ, ꯍꯣꯏꯅꯦ, ꯑꯗꯨ ꯍꯥꯏꯌꯨ"꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯕꯒ ꯃꯔꯩ ꯌꯦꯠꯅꯕ ꯇꯜꯂꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ "ꯇꯥ ꯈꯣꯏꯃꯨ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯤꯅꯕꯨ ꯃꯔꯩꯁꯦ ꯌꯦꯠꯀꯦ ꯌꯥꯎꯅ ꯌꯦꯠꯂꯗꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯥ ꯊꯣꯏꯕ, ꯍꯥꯡꯆꯤꯠꯇꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯂꯤꯀꯣꯟ ꯂꯩꯌꯦ, ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯤ, ꯆꯤꯊꯕ ꯌꯥꯔꯣꯏ"꯫ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯊꯣꯏꯅꯨ, ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯌꯥꯎꯕꯨ ꯌꯥꯎꯅꯤꯡꯗꯦꯗ, ꯈꯪꯗꯦ, ꯃꯑꯣꯡ ꯌꯦꯡꯁꯤ"꯫ "ꯑꯦ, ꯂꯣꯏꯔꯦꯍꯦ, ꯅꯣꯡ ꯐꯥꯗꯣꯛ ꯑꯁꯨꯛ ꯇꯥꯡꯅ ꯁꯤꯟꯕꯁꯤꯗ ꯍꯣꯏꯒ ꯍꯥꯏꯗꯤꯌꯦ, ꯃꯑꯣꯡ ꯌꯦꯡꯒꯦꯒ ꯍꯥꯏꯌꯦ꯫ ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯄ ꯃꯤꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ, ꯃꯥ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ"꯫ "ꯑꯦ, ꯑꯗꯨꯗꯤ ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯆꯥꯎꯕ, ꯅꯣꯏꯅ ꯈꯔ ꯁꯣꯏꯗꯅꯕ ꯇꯥ ꯊꯣꯏꯕꯁꯦ ꯍꯧꯔꯒ ꯄꯨꯕꯤꯔꯛꯎꯀꯣ"꯫ ꯆꯥꯎꯕꯅ ꯉꯝꯖꯔꯔꯣꯏ, ꯁꯤꯒꯤ ꯃꯔꯩ ꯆꯐꯨꯁꯤꯒ ꯃꯔꯩ ꯌꯦꯠꯅꯔꯒ ꯑꯩꯅꯒ ꯍꯧꯔꯒ ꯄꯨꯔꯛꯄ ꯑꯩꯗꯤ ꯉꯝꯃꯔꯣꯏ"꯫ ꯈꯣꯏꯃꯨꯅ "ꯑꯣ, ꯑꯩ ꯈꯪꯉꯦ, ꯊꯣꯏꯅꯨ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯊꯣꯏꯕꯕꯨ ꯍꯧꯔꯛꯑꯒ ꯄꯨꯔꯛꯀꯗꯕ ꯃꯤꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ"꯫ "ꯈꯪꯗꯦ, ꯇꯥ ꯊꯣꯏꯕ, ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ, ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯨ ꯂꯥꯛꯇꯣꯏꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏꯀꯣ"꯫ ꯆꯥꯎꯕꯅ "ꯍꯣꯏ ꯏꯆꯦꯝꯁꯤ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ"꯫ ꯃꯍꯩ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯁꯪꯇꯞ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛ ꯆꯤꯜꯂꯤꯕ꯭ꯔꯣ? ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤꯅꯦꯍꯦ"꯫ "ꯍꯣꯏ ꯃꯥ, ꯅꯪꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯣꯏꯅ ꯁꯥꯕꯤꯌꯨ ꯍꯥꯏꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯔ ꯑꯄꯤꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯁꯥꯕꯤꯌꯨꯅꯦ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯏꯃꯥꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ"꯫ "ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯄꯥꯕꯒ ꯂꯩꯇ꯭ꯔꯤ, ꯃꯤꯅꯁꯨ ꯌꯥꯝ ꯎꯁꯤꯠꯇꯦ, ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯣꯠꯅꯒꯦ ꯈꯟꯕꯅꯤ, ꯆꯍꯤ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄ ꯈꯨꯠꯍꯩꯕꯒꯤ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯌꯥꯎꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯒꯤ ꯁꯨꯝ ꯈꯔ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ"꯫ "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯍꯥꯟꯅꯅꯁꯨ ꯍꯥꯏꯅꯤ, ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯏꯅꯤ ꯏꯕꯨꯡꯉꯣ. ꯑꯗꯣ ꯏꯃꯥ, ꯋꯥꯐꯝꯁꯦ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ. ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥ ꯂꯥꯎꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ. ꯍꯣꯏ, ꯈꯨꯜ ꯂꯩꯀꯥꯏꯒꯤꯁꯦ ꯁꯥꯕꯕꯨꯗꯤ ꯌꯥꯏ. ꯑꯗꯨꯗ ꯑꯇꯣꯞꯄ ꯎ ꯁꯨꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯁꯨꯖꯁꯅꯨꯅ ꯇꯧꯕꯅꯤ. ꯑꯗꯒꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯨꯔꯒ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯃꯇꯝ ꯑꯁꯦ ꯊꯤꯟꯊꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ. ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯐꯔꯦ, ꯀꯟꯅ ꯍꯣꯠꯅꯔꯣ ꯏꯆꯥꯁꯤꯗꯤ. ꯑꯗꯣ ꯑꯌꯤꯡꯕꯤꯗꯣ ꯐꯖꯅ ꯍꯥꯏꯕꯤꯌꯨ. ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯤꯅ ꯁꯥꯎꯅꯤꯅꯤ ꯅꯪꯕꯣ. ꯏꯁ, ꯁꯥꯎꯔꯒꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ? ꯁꯨꯝ ꯑꯉꯥꯡꯅꯤꯅ ꯂꯛꯅꯕꯅꯤ. ꯑꯩꯅ ꯈꯨꯝꯃꯛꯄꯗꯨꯅꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ. ꯃꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯑꯉꯥꯡ ꯀꯥꯏꯅ. ꯈꯪꯗꯦ. ꯑꯩꯗꯤꯅꯦ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯊꯤꯅ ꯉꯥꯡꯕ ꯌꯥꯗꯦꯀꯣ. ꯃꯤ ꯍꯔꯥꯎ ꯂꯥꯛꯆꯔꯤꯕꯗꯨꯗ ꯅꯪꯅ ꯇꯥꯊꯤ ꯍꯦꯛꯇ ꯉꯥꯡꯉꯤ. ꯏꯁꯨꯛ ꯁꯨꯛꯊꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯦꯡꯕ.
ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯂꯛꯅꯈꯤꯅꯤꯕ ꯅꯃꯧ ꯅꯨꯄꯤꯁꯦ. ꯍꯥ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯇꯥꯍꯧꯗ꯭ꯔꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ. ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ. ꯑꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥ ꯈꯨꯉꯥꯡꯗꯨꯗꯅꯤ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯇꯥꯕꯅꯤ. ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ. ꯃꯤꯒꯤꯗꯤ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ, ꯑꯩꯒꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ. ꯍꯣ ꯈꯪꯗꯦ ꯅꯪꯒꯤ ꯖꯨꯠꯃꯦꯟ ꯆꯥꯗꯕ ꯋꯥ ꯈꯨꯉꯥꯡꯗꯣ ꯇꯧꯒꯅꯨꯀꯣ. ꯄꯥꯛꯄꯤꯗꯨ ꯋꯥ ꯉꯥꯡꯅ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯉꯥꯡ ꯑꯃ ꯈꯣꯏꯗꯧ ꯊꯤꯠꯍꯟꯒꯦ. ꯇꯥꯔꯗꯤ ꯍꯔꯥꯎꯔꯅꯤ. ꯑꯗꯨꯅꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯍꯦꯛ ꯎꯕꯒ ꯈꯠꯅꯕ ꯍꯧꯕ ꯇꯥꯏ. ꯂꯤꯀꯣꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯅꯤ. ꯊꯣꯏꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ. ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ. ꯃꯗꯨꯒꯤ ꯑꯌꯤꯡꯕꯤ ꯍꯥꯏꯕꯤ ꯑꯁꯥꯕ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯤꯀꯣꯟ ꯆꯠꯂꯣꯏꯗꯣꯏꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯆꯪꯕ ꯉꯝꯗꯕꯒꯤ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯣꯏꯕ ꯍꯔꯥꯎ ꯇꯧꯗꯨꯅ ꯂꯥꯛꯇꯤ ꯂꯥꯛ ꯃꯥꯜꯂꯦꯍꯦ, ꯈꯪꯅꯤꯗꯅ. ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒ ꯑꯣꯏꯔꯝꯃꯤ. ꯊꯣꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯔꯨꯔꯒ ꯑꯁꯤꯒꯅꯤꯁꯤ ꯑꯣꯏꯔꯝꯃꯤ. ꯅꯍꯥꯟꯈꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯊꯑꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯣꯟꯅ ꯇꯩꯅꯅ ꯍꯦꯛ ꯂꯥꯛꯁꯤꯜꯂꯦ. ꯀꯩꯅꯣ ꯈꯪꯗꯦ, ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯦ. ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯈꯣꯏꯃꯨ ꯍꯣꯏ ꯌꯧꯁꯤꯜꯂꯛꯂꯦ. ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯈꯣꯏꯃꯨꯅ ꯍꯪꯂꯛꯏ. ꯏꯇꯥꯎ, ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯅꯪꯗꯤ ꯂꯥꯛꯀꯟꯗꯕꯗꯨꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯦꯛꯇ ꯍꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ. ꯌꯥꯝ ꯐꯔꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯃꯤ ꯑꯌꯥꯝꯕ ꯂꯥꯛꯅ ꯍꯧꯔꯕꯅꯤ. ꯊꯣꯏꯕ ꯍꯣꯏꯅ ꯃꯥꯏꯅꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯆꯥꯎꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯊꯣꯏꯕ ꯇꯞꯂꯤ. ꯏꯇꯥꯎ ꯅꯣꯏ ꯆꯠꯂꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯒ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯑꯒ. ꯑꯁ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ. ꯑꯌꯤꯡꯕꯤꯗꯣ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯑꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯠꯊꯣꯛꯑꯣ, ꯃꯥ ꯑꯃꯨꯛ ꯃꯊꯟꯇ. ꯈꯣꯏꯃꯨ ꯁꯥꯎꯔꯝꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯂꯒ ꯅꯪ ꯑꯃ ꯏꯕꯣ, ꯅꯨꯡꯁꯤꯗꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ. ꯏꯁ ꯌꯥꯔꯦ, ꯉꯁꯥꯏ ꯆꯠꯂꯝꯃꯅꯤ. ꯅꯪꯅ ꯉꯥꯏꯈꯩ ꯉꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯆꯥꯎꯕꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯃꯤ ꯑꯃꯨꯛ ꯄꯥꯈꯠꯂꯅꯤ, ꯍꯦꯛꯇ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯜꯂꯦꯃꯤ. ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯍꯣꯏ ꯉꯥꯏꯖꯍꯧꯔꯣꯀꯣ, ꯑꯗꯨꯒ ꯐꯖꯅ ꯂꯥꯛꯃꯤꯟꯅꯔꯣ. ꯂꯤꯀꯣꯟ ꯃꯐꯝꯗꯁꯨ ꯂꯥꯛꯍꯧꯗ꯭ꯔꯤ. ꯅꯣꯏꯒꯤ ꯅꯁꯥꯅꯧ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄꯗꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯗꯦꯗ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯣꯏꯃꯨꯒ ꯆꯥꯎꯕꯒ ꯊꯣꯏꯕ ꯈꯣꯏꯗꯒꯤ ꯊꯣꯔꯛꯂꯦ. ꯊꯣꯡꯒꯥꯜ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯄꯗ ꯑꯌꯤꯡꯕꯤꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ. ꯈꯣꯏꯃꯨꯅ ꯑꯌꯤꯡꯕꯤ ꯆꯪꯉꯣ, ꯑꯩꯈꯣꯏ ꯏꯇꯥꯎꯗꯣ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯈꯣꯡ ꯇꯤꯡꯊꯣꯛꯑꯒ ꯀꯞꯇꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯍꯧꯕꯅꯤ. ꯆꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ. ꯏꯁ ꯂꯣꯏꯔꯦꯍꯦ, ꯇꯥ ꯈꯣꯏꯃꯨ ꯑꯣꯟꯊꯣꯛꯅ ꯃꯥꯅ ꯉꯥꯡꯈ꯭ꯔꯦ. ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯌꯤꯡꯕꯤ ꯁꯠ ꯆꯪꯉꯣ, ꯀꯞꯄꯗ ꯋꯥꯟꯊꯔꯝꯃꯅꯤ ꯑꯃꯗꯣ. ꯑꯌꯤꯡꯕꯤ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕ ꯑꯌꯤꯡꯕꯤ ꯎꯕꯗ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯗꯤ ꯁꯠ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯊꯣꯡꯒꯥꯟꯗꯨꯗ ꯑꯃꯨꯛ ꯄꯟꯊꯔꯒ ꯂꯩꯇ꯭ꯔꯁꯨ. ꯑꯌꯤꯡꯕꯤ ꯇꯨꯃꯤꯟ ꯂꯩ. ꯄꯥꯛꯄꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯍꯩꯃꯥ ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯃꯤ ꯅꯪꯕꯣ? ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯦ ꯂꯥꯏꯌꯦꯡꯗ꯭ꯔꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ, ꯃꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ. ꯄꯥꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯤꯡꯊꯤꯅ ꯆꯠꯃꯤꯟꯅꯧꯀꯣ, ꯆꯣ ꯊꯦꯡꯉꯦ. ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯑꯌꯤꯡꯕꯤꯒ ꯂꯤꯀꯣꯟ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯂꯝꯕꯤ ꯆꯠꯅ ꯑꯌꯤꯡꯕꯤꯅ ꯁꯠ ꯂꯥꯎꯅ ꯍꯪꯂꯛꯏ. ꯇꯥ ꯊꯣꯏꯕ, ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯅꯕ ꯉꯥꯏꯔꯝꯃꯤꯔꯣ? ꯉꯥꯏꯗꯦꯗ. ꯑꯣ, ꯇꯥ ꯈꯣꯏꯃꯨ ꯍꯣꯏ ꯂꯥꯛꯑꯝꯃꯤꯗꯣ ꯆꯠꯃꯤꯟꯅꯁꯤ ꯀꯥꯏꯅ ꯍꯧꯔꯝꯗ꯭ꯔꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯈꯪꯉꯒ? ꯁꯨꯝ ꯍꯪꯕꯅꯤ. ꯅꯪꯁꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯑꯩꯁꯦ ꯀꯩꯝꯇ ꯀꯤꯗꯕ ꯑꯗꯨꯝ ꯍꯦꯛꯇ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏꯁꯤꯕꯣ? ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯖꯔ ꯍꯥꯏꯔꯛꯏ. ꯈꯪꯗꯦꯕꯣ,
ꯁꯥꯎꯅꯤꯡꯕꯁꯦ ꯁꯨꯛꯄꯣꯛ ꯄꯣꯛꯇꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯥ ꯊꯣꯏꯕꯅ ꯁꯥꯎꯔꯒ ꯉꯥꯡꯉꯛꯄꯁꯦ ꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯉꯤꯁꯦ꯫ ꯊꯣꯏꯕ ꯑꯌꯤꯡꯕꯤꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯋꯥꯗꯤ ꯈꯨꯝꯃꯛꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯂꯤꯀꯣꯟ ꯃꯐꯝ ꯌꯧꯔꯦ꯫ ꯊꯣꯏꯕ ꯎꯕꯗ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯌꯥꯎꯔꯛꯏꯗ, ꯂꯤꯀꯣꯟꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯁꯣꯏꯗꯅ ꯊꯣꯏꯔꯅꯤ ꯈꯪꯉꯤꯀꯣ, ꯃꯔꯝꯗꯤ ꯊꯣꯏꯕ ꯂꯥꯛꯑꯦꯕ꯫ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯤꯀꯣꯟ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ "ꯕꯦꯝꯃ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯪ ꯊꯣꯏꯕ ꯈꯣꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯤꯟꯕꯤꯔꯨꯆꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯆꯠꯄꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯗꯅꯦ ꯈꯣꯡ ꯈꯨꯠꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯏ, ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ"꯫ ꯑꯌꯤꯡꯕꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ "ꯑꯩꯅꯒ ꯈꯔ ꯆꯠꯆꯅꯤꯡꯕꯒ ꯌꯥꯝ ꯐꯔꯦ, ꯉꯔꯥꯡꯗꯤ ꯆꯠꯍꯧꯗ꯭ꯔꯦ, ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ, ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯆꯠꯂꯨꯔꯒꯦ, ꯏꯃꯥ ꯅꯨꯡꯁꯤꯕꯤꯒꯤ ꯌꯥꯊꯪ ꯉꯥꯎꯔꯒꯦ"꯫ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ "ꯍꯩꯃꯥ, ꯕꯦꯝꯃ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯃꯪꯉꯒ ꯂꯩꯔꯤꯁꯤꯕꯣ"꯫ "ꯑꯁ ꯇꯥꯏꯕ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯄꯣꯠ ꯆꯩ ꯑꯔꯩ ꯑꯔꯩꯕ ꯁꯨꯝ ꯇꯥ ꯊꯣꯏꯕ ꯍꯣꯏꯒ ꯍꯦꯛ ꯌꯦꯟꯅꯔꯒ ꯆꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯄꯥꯕꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ"꯫ "ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯕ? ꯅꯣꯏ ꯄꯥꯕꯅꯅꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗꯦ, ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ꯫ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯤ, ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯗꯅ, ꯅꯣꯏ ꯄꯥꯕꯒꯁꯨꯅꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯄꯥꯕꯒꯤ ꯑꯄꯣꯛꯄꯅꯅꯦ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯣ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯂꯒ ꯍꯣꯠꯅꯕꯤꯕꯗꯒꯤ ꯅꯕꯣꯛꯇꯣ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯖꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ ꯁꯤꯡꯉꯛꯀꯅꯨ ꯍꯥꯏꯗꯅ ꯑꯗꯨm ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯥꯁꯨ ꯉꯟꯇꯥꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ"꯫ ꯑꯌꯤꯡꯕꯤ ꯁꯠ ꯂꯥꯎꯅ ꯍꯪꯂꯛꯏ꯫ "ꯑꯁ ꯏꯃꯥ, ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ, ꯇꯥ ꯊꯣꯏꯕꯒꯤ ꯃꯃꯥꯗꯤ ꯁꯤꯕꯁꯨ ꯅꯠꯇꯅ ꯍꯤꯡꯉꯤꯁꯤꯗꯤ, ꯁꯤꯈꯤꯕ ꯃꯤꯗ ꯍꯥꯏꯕ ꯌꯥꯝꯅ ꯃꯥꯜꯂꯤ"꯫ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯣ ꯏꯃꯥ, ꯅꯆꯥ ꯄꯤꯅꯁꯤ ꯀꯥꯏꯅꯗꯤ ꯍꯥꯏꯅꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ"꯫ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ, ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯕꯣ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯅꯪꯁꯦ"꯫ "ꯍꯣ ꯄꯥꯝꯖꯗꯦ ꯄꯥꯝꯖꯗꯦ, ꯏꯁꯧ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ, ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ ꯀꯩꯅꯣ, ꯃꯣꯏ ꯄꯥꯕꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ, ꯏꯪ ꯇꯞꯄꯤ, ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯔꯩ ꯆꯐꯨ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ"꯫ "ꯍꯣ ꯏꯕꯦꯝꯃ, ꯈꯪꯖꯔꯦ, ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤꯀꯣ, ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯕꯗꯨꯗꯕꯨ ꯀꯅꯥꯅ ꯏꯁꯧ ꯂꯥꯡꯉꯣꯏꯗꯣꯏꯅꯣ, ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯃꯤꯡ ꯐꯥꯎꯕ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯀꯧꯔꯕꯅꯤ, ꯌꯥꯗꯦ, ꯑꯈꯦꯡꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ, ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯜꯂꯤ, ꯀꯩꯅꯣ ꯈꯪꯗꯦ, ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤꯁꯤꯅ, ꯂꯣꯏꯔꯦꯍꯦ, ꯃꯆꯥ ꯍꯥꯏꯕꯨ ꯀꯪꯈꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯎꯒꯤ ꯊꯃꯣꯏ ꯄꯥꯟꯕꯗꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ, ꯅꯨꯡꯁꯤꯗꯦ ꯑꯝꯇ"꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯌꯤꯡꯕꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕ ꯄꯥꯛꯄꯤꯅ "ꯍꯩꯃꯥ ꯑꯌꯤꯡꯕꯤ, ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ"꯫ "ꯏꯅꯣꯝꯆꯥ, ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ"꯫ "ꯏꯁ, ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯅꯪꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯄ ꯃꯥꯟꯈ꯭ꯔꯦꯗ"꯫ ꯑꯌꯤꯡꯕꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ "ꯏꯟꯗꯣꯝꯆꯥꯁꯤꯗꯤ ꯅꯠꯇꯦꯍꯦ, ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ"꯫ "ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ"꯫ ꯑꯌꯤꯡꯕꯤꯅ ꯅꯣꯛꯄꯗꯨꯗ ꯊꯣꯏꯕꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ "ꯏꯁ, ꯏꯕꯦꯝꯃ ꯑꯌꯤꯡꯕꯤ, ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯛꯄꯒ ꯂꯥꯡꯕꯒ, ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ, ꯈꯣꯟꯖꯦꯜꯅꯤ ꯀꯥꯏꯅ ꯏꯪꯕꯒꯤ ꯁꯔꯨꯛꯇꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯦ"꯫ "ꯌꯥꯝ ꯂꯥꯡꯒꯅꯨ, ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ, ꯉꯔꯥꯡ ꯅꯍꯥꯟꯅ ꯀꯅꯥꯒꯤꯗ ꯑꯃꯨꯛ ꯅꯌꯥ ꯍꯤꯒꯠꯂꯨꯔꯦ, ꯅꯁꯛꯀ ꯎꯠꯂꯗ꯭ꯔꯤꯗꯨꯅ"꯫ "ꯂꯥꯡꯗꯕ ꯑꯣꯏꯔꯗꯤ ꯆꯠꯄꯤꯈ꯭ꯔꯣ, ꯂꯥꯛꯄꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ"꯫ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥꯁꯦ ꯆꯛ ꯆꯛ ꯊꯤꯜꯂꯒ ꯉꯥꯡꯕꯁꯦ ꯃꯁꯤꯗꯅꯦ
ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯁꯦ? ꯎ ꯁꯨꯕ ꯏꯕꯨꯡꯉꯣ, ꯅꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯄꯨꯛꯅꯤꯡ ꯆꯪꯅꯗ ꯍꯣꯠꯅꯕꯤꯌꯨ. ꯀꯅꯥꯒꯤ ꯂꯥꯡꯕ ꯁꯛꯄ, ꯂꯥꯟ ꯂꯥꯛꯄ ꯀꯩꯝꯇ ꯇꯥꯔꯣꯏ. ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕ ꯇꯥꯛꯏꯅꯦ. ꯆꯨꯝꯃꯤ, ꯏꯆꯥ ꯑꯌꯤꯡꯕꯤꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ. ꯏꯁ, ꯐꯩ ꯐꯩ, ꯃꯤꯆꯪꯒ ꯆꯪꯅꯩꯅꯦ. ꯃꯁꯤꯒꯤ ꯑꯌꯤꯡꯕꯤ ꯍꯥꯏꯕꯤ ꯑꯁꯥꯕꯤꯁꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯜꯂꯛꯇꯅ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯄꯥꯛꯄꯤꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯩꯇꯨꯝ ꯑꯆꯧꯕ ꯑꯃ ꯈꯨꯜꯂꯒ ꯃꯆꯥꯅꯨꯄꯥꯗ ꯂꯪꯂꯛꯏ꯫ ꯍꯩ, ꯊꯣꯔꯥꯏ ꯃꯆꯥ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯅꯊꯧ ꯇꯧꯔꯨꯆꯣ ꯆꯠꯂꯣ. ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯈꯪꯗꯦꯅꯦꯍꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯐꯖꯅ ꯐꯥꯖꯤꯟꯈ꯭ꯔꯦꯗꯅ. ꯌꯥꯔꯣꯏ, ꯁꯦꯝꯗꯣꯛꯄ ꯋꯥꯔꯅꯤ꯫ ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯪ ꯆꯪꯈꯤꯔꯣꯏꯗ꯭ꯔꯥ? ꯅꯨꯡ ꯑꯣꯏꯅ ꯂꯪꯉꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯑꯣ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕ ꯃꯥꯒꯤ ꯎ ꯁꯨꯐꯝ ꯃꯅꯤꯡꯒꯤ ꯁꯪꯇꯞ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥ ꯉꯥꯡꯅꯔꯨꯗ꯭ꯔꯕꯅꯤꯅ ꯆꯤꯟ ꯄꯦꯟꯈꯩ ꯈꯠꯅꯔꯦ꯫ ꯐꯔꯦ, ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯂꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯩꯇꯨꯝꯁꯦ ꯑꯁꯦꯡꯕꯒꯤ ꯄꯥꯟꯅꯕꯒ ꯂꯪꯉꯛꯏꯅꯦ꯫ ꯄꯨꯡꯀꯦꯡ ꯀꯦꯡꯉꯦꯕꯁꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯗꯒꯤ ꯃꯃꯧꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯆꯨꯞꯄꯖꯥꯠꯅꯤ꯫ ꯁꯣꯝꯗ ꯄꯥꯛꯄꯤꯒ ꯑꯌꯤꯡꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯤꯕꯨ ꯆꯤꯟ ꯌꯥꯝ ꯀꯟꯕ꯭ꯔꯣ? ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯂꯨꯖꯗꯕ꯭ꯔꯕ? ꯍꯩꯃ, ꯍꯩ, ꯅꯣꯏ ꯇꯥ ꯊꯣꯏꯕꯅ ꯉꯥꯡꯕꯕꯨ ꯂꯧꯔꯨꯅꯨ ꯏꯕꯦꯝꯃ, ꯑꯉꯥꯎꯕꯁꯤꯕꯨ꯫ ꯑꯁ, ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯩꯔꯤꯕ. ꯇꯥ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯑꯩꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ꯫ ꯅꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯐꯨꯅꯤ ꯍꯥꯏꯌꯨꯀꯣ꯫ ꯍꯦꯔꯥ, ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯄꯥꯛꯄꯤꯒ ꯑꯌꯤꯡꯕꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯌꯤꯡꯕꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯛꯄꯤꯅ, ꯍꯩ, ꯉꯥꯏꯈꯣ, ꯅꯕꯨꯡ ꯊꯤꯜꯍꯟꯒꯦ꯫ ꯌꯥꯔꯅꯤ ꯏꯟꯗꯣꯝꯆꯥ, ꯊꯕꯛ ꯇꯧꯖꯔꯁꯅꯨ, ꯑꯩ ꯑꯗꯨꯝ ꯏꯊꯟꯇ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯑꯌꯤꯡꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯇꯨꯡ ꯏꯟꯅꯒꯦ ꯈꯟꯗꯨꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯌꯤꯡꯕꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯛꯄ ꯈꯣꯏꯒꯤ ꯂꯧꯐꯝ ꯑꯁꯤ ꯑꯌꯤꯡꯕꯤ ꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯁꯥꯜ ꯄꯤꯗꯨꯅ ꯂꯧ ꯎꯔꯤꯕ ꯃꯐꯝꯅꯤ꯫ ꯂꯥꯛꯄ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯛ ꯈꯔ ꯀꯥꯛꯆꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯍꯥꯎꯇꯅ, ꯑꯌꯤꯡꯕꯤ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯇꯥ ꯂꯥꯛꯄ, ꯎꯕꯨ ꯎꯔꯨꯗꯦꯍꯦ, ꯀꯣꯏꯔꯨꯕꯅꯦ꯫ ꯂꯥꯛꯄꯅ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ, ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯕꯅꯦ꯫ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯂꯧꯒꯤ ꯍꯧꯁꯦꯟꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥ ꯋꯥꯈꯜ ꯇꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯂꯥꯛꯄ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯠꯂꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣꯍꯦ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ? ꯍꯟꯗꯣꯛꯑꯣ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ꯫ ꯈꯨꯜ ꯑꯁꯤꯒꯤ ꯏꯕꯨꯡ ꯏꯄꯥꯁꯤꯡꯅ ꯎꯔꯒ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ꯫ ꯀꯅꯥꯝ ꯂꯥꯛꯇꯦꯗ, ꯀꯅꯥꯝꯇꯅ ꯎꯔꯣꯏꯗ꯫ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯁꯦ, ꯃꯤꯗꯤ 3-4 ꯂꯣꯟꯅꯔꯤꯅꯤ꯫ ꯅꯆꯦꯗꯨꯅꯗꯤ ꯑꯗꯨꯝ ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯄꯨꯁꯜꯂꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯝ ꯍꯥꯏ꯫ ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯥꯒꯗꯕ ꯃꯤꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯩꯅꯗꯦ, ꯑꯩꯗꯤ ꯌꯥꯗꯦ꯫ ꯑꯌꯤꯡꯕꯤꯅ ꯁꯠ ꯂꯥꯎꯅ ꯆꯠꯀꯦ ꯇꯧꯕꯗ ꯂꯥꯛꯄꯅ ꯑꯌꯤꯡꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅ, ꯍꯦ, ꯀꯩꯅꯣ, ꯆꯠꯊꯣꯛꯑꯣ ꯑꯁ꯭ꯋꯥꯏꯗ꯫ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯄꯗ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯃ ꯍꯥꯏꯒꯗ꯭ꯔꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ, ꯂꯩꯁꯥꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯂꯩꯁꯥꯕꯤꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯉꯥꯡꯅꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯇꯧꯏ꯫ ꯑꯗꯣ ꯑꯩꯈꯣই ꯂꯩꯀꯥꯏꯁꯤꯗꯗꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯆꯠꯅꯗꯦ꯫ ꯈꯨꯔꯥ ꯍꯣꯏ ꯂꯩꯀꯥꯏꯗꯨꯗ ꯆꯠꯅꯔꯝꯕ ꯌꯥꯏ, ꯑꯗꯣ
ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯎꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯔꯤꯕ꯫ ꯂꯥꯛꯄ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯥꯛꯂꯦ꯫ ꯑꯇꯣꯞꯄꯁꯤꯡꯒ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ ꯑꯏꯪꯕꯤꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯂꯤ ꯂꯥꯡꯂꯤ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯏꯕꯦꯝꯃ? ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯊꯟꯗ ꯆꯠꯀꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩ ꯍꯥꯏꯁꯦ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯐꯨꯕꯗꯤ ꯌꯥꯏ, ꯑꯗꯨꯗ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯐꯥꯎ ꯁꯥꯕ ꯀꯥꯏꯗꯣ ꯄꯥꯝꯗꯕ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯑꯀꯜ ꯂꯩꯔꯤꯡ ꯁꯤꯡꯉꯨꯔꯣ, ꯑꯗꯩꯗꯤ ꯅꯪꯉꯣꯟꯗꯅꯤ ꯁꯣꯛꯇꯣꯏꯁꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤꯁꯤꯅꯦ, ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯊꯟꯗ ꯆꯠꯀꯅꯨꯀꯣ꯫ ꯂꯥꯎ, ꯑꯩ ꯊꯤꯟꯕꯤꯒꯦ ꯌꯨꯝꯐꯥꯎ꯫ ꯑꯏꯪꯕꯤ ꯉꯁꯤꯗꯤ ꯉꯥꯡꯂꯤꯕꯗꯨ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯑꯏꯪꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯥꯛ ꯊꯣꯡꯂꯤ꯫ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯑꯩꯕꯨ ꯏꯃꯥꯒ ꯄꯥꯕꯒꯗ ꯇꯝꯁꯤꯔꯥ? ꯇꯝꯃꯔꯣꯏꯗ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯏꯃꯥꯗ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ? ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯃꯥꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗ ꯋꯥꯈꯜ ꯈꯪꯂꯛꯂꯥꯛꯏ꯫ ꯍꯩꯃꯥ, ꯕꯦꯝꯃꯥ, ꯀꯩꯅꯣ? ꯆꯐꯨꯗꯒꯤ ꯄꯥꯊꯔꯛꯄ ꯆꯕꯣꯟꯗꯨꯅ ꯃꯩꯒꯥꯁꯦ ꯂꯣꯏ ꯃꯨꯠꯂꯦꯃꯤ ꯅꯪꯕꯣ꯫ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯃꯤ ꯅꯪꯕꯣ? ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯌꯦꯡꯕꯤ ꯃꯁꯥꯗꯣ ꯍꯩꯅꯤꯡꯕꯁꯨ ꯏꯄꯣꯛ ꯄꯣꯛꯇꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯇꯞꯅ, ꯕꯦꯝꯃꯥ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ? ꯑꯌꯤꯡꯕꯤ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯨꯁꯤ ꯀꯗꯥꯏ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯂꯧꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯣ, ꯑꯗꯨꯅ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏ꯫ ꯃꯥꯒꯤꯗꯣ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯉꯁꯥꯏ ꯑꯩꯅ ꯇꯥꯊꯣꯏꯕ ꯈꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯊꯦꯡꯅꯩ꯫ ꯂꯝꯕꯤꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯊꯣꯏꯕ ꯂꯥꯛꯄꯒꯤ ꯐꯕꯅꯤ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯕꯨꯡꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ? ꯑꯗꯨꯛ ꯎꯁꯤꯠꯇꯕ? ꯑꯩꯕꯨ ꯏꯆꯥꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯏꯆꯥꯄꯤꯕ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯥꯒꯩꯅꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯍꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤꯗꯅ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯃꯄꯥ, ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ, ꯃꯈꯣꯏꯒꯤ ꯂꯧ ꯎꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯅ ꯁꯥꯎꯅ, ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯕ꯭ꯔꯥꯅꯦ? ꯂꯧ ꯁꯥꯠꯀꯦꯁꯨ ꯁꯥꯠꯁꯅꯨ, ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯥꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯨꯗ ꯑꯗꯨꯛ ꯎꯁꯤꯠꯇꯕꯗꯤ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯈꯔ ꯃꯈꯩ ꯇꯞꯊꯔꯕꯁꯨ ꯈꯜꯂꯨꯔꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯎꯔꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯈꯨꯠꯍꯩꯕꯁꯤꯡꯒꯤ ꯍꯩ ꯁꯤꯡꯕ ꯆꯥꯡꯗꯝꯅꯕ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯊꯣꯏꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ꯫ ꯊꯣꯏꯕ ꯃꯥꯒꯤ ꯁꯪꯇꯞ ꯑꯗꯨꯗ ꯐꯝꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯝ ꯊꯣꯛꯑꯒꯕ ꯄꯥꯎꯗꯤ ꯌꯧꯔꯛꯏ꯫ ꯃꯤꯍꯨꯟꯁꯦ ꯁꯨꯝ ꯁꯨꯝ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ꯫ ꯄꯥꯛꯄꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯈꯤꯕꯗꯨ ꯇꯥꯍꯧꯕ꯭ꯔꯣ? ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯏꯒꯤ ꯆꯥꯡꯌꯦꯡꯗꯣ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯅꯤꯍꯦ꯫ ꯍꯣꯏ ꯏꯃꯥ, ꯇꯥꯍꯧꯏ꯫ ꯑꯗꯣ ꯏꯃꯥ, ꯁꯟꯒꯥꯔꯤ ꯑꯃꯗꯗꯤ ꯋꯥꯏꯅꯅꯕ ꯍꯥꯏꯅꯔꯨꯁꯤꯕ? ꯅꯪꯒꯤ ꯎꯅ ꯁꯥꯕ ꯄꯣꯠꯆꯩꯁꯦ ꯍꯥꯞꯄꯒ ꯄꯨꯅꯅꯕꯔꯣ? ꯍꯣꯏ ꯏꯃꯥ, ꯍꯣꯏ ꯍꯣꯏ, ꯑꯌꯤꯡꯕꯤ ꯍꯣꯏꯒꯤꯗꯣ ꯑꯣꯏꯅ ꯍꯦꯛꯇ ꯋꯥꯏꯔꯁꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯕ? ꯅꯪꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯁꯤꯗ ꯏꯃꯥ꯫ ꯃꯤꯒꯤ ꯁꯟꯒꯥꯔꯤꯗꯨꯁꯨ ꯋꯥꯏꯗꯣꯏꯅꯤꯅ ꯀꯃꯥꯏꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯗꯣꯏꯅꯣ? ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ꯫ ꯏꯃꯥ ꯍꯧꯖꯤꯛꯅꯦ ꯄ꯭ꯔꯞ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯛꯄꯤ ꯑꯌꯤꯡꯕꯤ ꯈꯣꯏꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯌꯤꯡꯕꯤ ꯈꯣꯏꯗ ꯂꯥꯛꯄꯒꯤ ꯑꯄꯣꯛꯄꯗꯨ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯂꯥꯛꯂꯒ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯒ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤ꯫ ꯂꯥꯛꯄꯒꯤ ꯃꯄꯥ
ꯂꯧ ꯌꯥꯝ ꯆꯥꯕꯒꯤ ꯍꯧꯅꯕ ꯋꯥꯖꯥꯎ ꯀꯟꯅ ꯉꯥꯡꯂꯤ꯫ ꯍꯦꯔꯥ, ꯏꯆꯥ ꯅꯨꯄꯥ ꯍꯥꯏꯔꯦ ꯃꯊꯟꯇꯅꯤ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ. ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯌꯨꯝꯗ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯗꯨꯗꯤꯅꯦ, ꯃꯔꯥꯏꯕꯛ ꯑꯗꯣ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ. ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ. ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯄꯣꯠꯇꯦ. ꯍꯦꯔꯥ, ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ. ꯐꯩ ꯐꯩ, ꯅꯪꯅ ꯅꯄꯨꯝ ꯊꯤꯠꯅ ꯎꯔꯛꯂꯤꯕ ꯂꯧ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯁꯠꯇꯣꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯀꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯏꯪꯕꯤꯒꯤ ꯃꯄꯥꯅ ꯁꯥꯎꯅ, ꯅꯋꯥ ꯂꯧꯗꯦ. ꯃꯥꯅ ꯂꯧ ꯁꯠꯂꯒ ꯑꯩꯅ ꯀꯞꯀꯗ꯭ꯔꯣ? ꯏꯁꯥꯒꯤ ꯂꯧꯐꯝ ꯃꯆꯥ ꯑꯃꯗꯤ ꯂꯩꯖꯔꯤꯗꯅ. ꯐꯨꯗꯤꯠ ꯈꯞꯄ꯭ꯔ ꯀꯔꯤꯅꯣ ꯇꯧꯔꯒ ꯂꯣꯏꯔꯦ. ꯂꯧ ꯂꯩꯇꯕ ꯃꯤ ꯑꯃꯠꯇ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯩ ꯇꯥꯗꯦ. ꯏꯔꯥꯡ ꯂꯥꯡꯖꯔꯒꯇ ꯂꯩꯕ ꯑꯏꯪꯕꯤꯗꯣ ꯉꯁꯤꯗꯤ ꯍꯤꯛ ꯍꯤꯛ ꯀꯞꯄꯦ꯫ ꯌꯥꯝꯅ ꯁꯥꯎꯔꯝꯕ ꯃꯄꯥꯗꯣ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯑꯏꯪꯕꯤ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ, ꯕꯥꯕꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯑꯅꯥ ꯌꯥꯝ ꯅꯪꯉꯦꯀꯣ. ꯍꯩ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯅꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯆꯥꯕꯨꯗꯤ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏ. ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯐꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨ. ꯑꯗꯨꯝꯅ ꯑꯇꯣꯝꯕꯤꯒ ꯑꯣꯏꯕꯗꯨꯗꯤꯅꯦ ꯏꯄꯥꯗꯤ ꯄꯥꯝꯗꯦ. ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯥꯛꯄꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯛꯄꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯕꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯂꯒ, ꯍꯩꯃꯥ, ꯅꯣꯏꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯁꯤꯒ. ꯑꯏꯪꯕꯤꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ. ꯑꯏꯪꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯅꯣꯏꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤ ꯑꯏꯪꯕꯤ? ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯤꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯏꯪꯕꯤꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯄꯥꯛꯄꯤꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯣꯏꯁꯤꯗꯤ. ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯅꯦ? ꯑꯏꯪꯕꯤꯒꯤ ꯃꯄꯥꯅ, ꯕꯦꯃꯥ, ꯏꯆꯜꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯂꯥꯛꯊꯣꯛꯇꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ? ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯁꯤꯅꯤꯁꯦ, ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯉꯁꯥꯏ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯑꯝꯕꯗꯣ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯆꯥꯡꯗꯝꯅꯕ ꯌꯥꯎꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯌꯦ. ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯁꯥꯔꯛꯄ ꯎꯅ ꯁꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯅꯣꯏꯒꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯍꯥꯞꯄꯒ ꯑꯝꯇ ꯄꯨꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ. ꯑꯏꯪꯕꯤꯒꯤ ꯃꯄꯥꯅ, ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯍꯥꯏꯔꯗꯅ. ꯌꯥꯝꯅ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ. ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯁꯅꯨ. ꯈꯪꯗꯦꯗ ꯇꯥꯗ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯃꯌꯥꯝ ꯑꯃꯒ ꯆꯥꯡꯗꯝꯅꯒꯗꯧꯔꯤꯕꯁꯤꯅꯤ. ꯑꯏꯪꯕꯤꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ. ꯊꯣꯏꯕꯅ ꯀꯣꯅꯨꯡꯒꯤ ꯆꯥꯡꯌꯦꯡ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯑꯗꯨꯃ ꯁꯤꯟ ꯊꯨꯡꯕ ꯃꯈꯩ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯊꯤ ꯍꯦꯛꯇ ꯉꯥꯡꯅꯩ꯫ ꯏꯁ, ꯅꯣꯡꯃꯗꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯄꯤꯕ ꯄꯣꯠ ꯃꯆꯥ ꯑꯃ ꯐꯥꯎꯕꯁꯨ ꯁꯥꯕꯤꯌꯨ ꯌꯥꯗꯦ. ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯅꯤ ꯀꯥꯏꯅ. ꯍꯣꯅꯦ, ꯀꯩꯝꯇꯁꯨ ꯍꯩꯔꯝꯃꯣꯏ. ꯍꯩꯇꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯩꯝꯇ ꯁꯥꯕꯤꯌꯨ ꯌꯥꯗ꯭ꯔꯤꯗꯣ? ꯍꯣ, ꯃꯥꯅꯦ ꯃꯥꯅꯦ, ꯍꯩꯇꯕꯒꯤꯅꯤ. ꯑꯗꯨꯅꯕꯨ ꯀꯩꯝꯇ ꯈꯨꯠ ꯊꯥꯕꯤꯌꯨ ꯌꯥꯗ꯭ꯔꯤꯗꯨꯅꯤ. ꯈꯔ ꯃꯇꯨ ꯁꯣꯟꯕ, ꯑꯇꯣꯟꯕ, ꯃꯤꯆꯪ ꯂꯩꯇꯕ ꯃꯤꯒꯤ ꯃꯔꯝꯗ ꯍꯨꯜꯂꯒ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯏꯪꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯏꯪꯕꯤꯒꯤ ꯃꯄꯥꯅ, ꯊꯣꯏꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯇꯥꯎꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯤꯗ. ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯤ ꯉꯥꯛꯇꯅꯤ. ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯆꯥꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯑꯏꯪꯕꯤꯒꯤ ꯃꯃꯥꯅ, ꯍꯤꯛ ꯀꯥꯏꯅ ꯀꯥꯏꯅꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅ ꯉꯥꯡꯅꯗꯅ ꯑꯗꯨꯝ ꯂꯩ. ꯆꯔꯥꯁꯨ ꯍꯦꯟꯗꯦ. ꯑꯃꯗꯒꯤ ꯑꯃꯨꯛ ꯅꯤꯔꯒ ꯆꯥ, ꯑꯃꯗꯒꯤ ꯑꯃꯨꯛ ꯅꯤꯔꯒ ꯆꯥ. ꯑꯏꯪꯕꯤꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯊꯤ ꯉꯥꯡꯅꯕꯁꯤꯃꯨꯛ ꯅꯨꯡꯁꯤꯗꯕ ꯑꯅꯤ ꯁꯨꯗꯦ. ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ. ꯑꯏꯪꯕꯤꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯄꯥꯛꯄꯤꯅ ꯇꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯥꯗꯗꯤ ꯍꯥꯏꯗꯤ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯑꯩꯅꯁꯨ ꯀꯔꯤꯃꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯁꯨ ꯉꯝꯗꯦ. ꯍꯣꯔꯦꯟꯁꯤꯕꯨ ꯃꯥꯕꯨ ꯂꯥꯛꯄꯨ ꯂꯥꯛꯇꯣꯏꯖꯥꯠꯂꯥ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯉꯥꯏꯍꯥꯛ ꯃꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯌꯦꯡꯉꯨ, ꯅꯪꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯆꯥꯡꯗꯝꯅꯕ ꯌꯥꯎꯅꯤ ꯇꯥꯕꯗꯒꯤ
ꯃꯤꯁꯤꯡꯁꯦ ꯃꯤꯋꯥ ꯐꯖꯅ ꯉꯥꯡꯅꯔꯛꯏ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧ꯫ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯋꯥꯊꯤ ꯉꯥꯛꯇꯅꯤ, ꯀꯔꯤꯃꯠꯇ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏ ꯃꯥ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯣꯏꯕ ꯐꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯏꯪꯕꯤ ꯍꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ, ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯝꯇ ꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯨ ꯊꯣꯔꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯐꯈ꯭ꯔꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯑꯏꯪꯕꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏꯕ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯩꯇꯥꯖꯔꯝꯗꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯅꯕꯨꯗꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯏ, ꯑꯩꯅ ꯍꯦꯛ ꯆꯪꯉꯨꯔꯒꯅ ꯄꯣꯄꯥꯡ ꯁꯨꯗꯕ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯥꯗꯣꯏꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ꯫ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯇꯕ ꯖꯥꯠꯂꯥ? ꯍꯣꯏꯗ, ꯑꯗꯨꯇꯪ ꯈꯪꯗꯣꯛꯑꯒꯦ, ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯊꯣꯏꯕ ꯑꯏꯪꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯏꯕꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯉꯛ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯥꯡꯗꯣꯛꯂꯒ ꯑꯏꯪꯕꯤ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯏꯪꯕꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯊꯣꯏꯕꯅ ꯎꯔꯝꯃꯤ꯫ ꯍꯩꯁ, ꯉꯛ ꯇꯦꯛꯆꯔꯁꯨ ꯋꯥꯏ ꯁꯪꯉꯦꯍꯦ, ꯌꯥꯔꯦ ꯆꯠꯂꯒꯦ, ꯃꯌꯨꯝꯗꯗꯤ ꯂꯩꯗꯤ ꯂꯩꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯦ ꯊꯣꯏꯕ꯫ ꯆꯥꯡꯌꯦꯡꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯏꯪꯕꯤ ꯃꯄꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯟ ꯒꯥꯔꯤ ꯄꯨꯔꯒ ꯊꯣꯏꯕ ꯈꯣꯏꯗ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯛꯄꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯉꯜꯂꯤꯗ ꯑꯏꯪꯕꯤ, ꯏꯆꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯨꯡꯂꯥꯛꯀ ꯂꯥꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯅꯣꯝꯆꯥ, ꯇꯥ ꯊꯣꯏꯕꯅ ꯆꯥꯡꯌꯦꯡ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒ ꯏꯔꯥꯡ ꯂꯥꯡꯅꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ꯫ ꯊꯣꯏꯕ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯏꯁ, ꯋꯥꯈꯜ ꯇꯥꯈꯤꯕꯁꯤꯅ, ꯅꯨꯡꯁꯤꯕꯅ ꯑꯩꯅ ꯁꯣꯝꯗ ꯅꯣꯡꯃ ꯎꯍꯧꯗ꯭ꯔꯗꯤ ꯊꯕꯛ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤꯕ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯍꯧ ꯇꯧꯗꯅ ꯊꯣꯏꯕꯁꯨ ꯃꯥꯅ ꯁꯥꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯂꯒ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯐꯤ ꯑꯃꯅ ꯌꯣꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯋꯥꯅ ꯁꯥꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯍꯜꯂꯛꯄꯗ ꯊꯣꯏꯕꯅ ꯁꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯦꯞꯄꯒꯤ ꯃꯃꯤꯅꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ꯫ ꯎꯅ ꯁꯥꯕꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯈꯤꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒꯤ ꯐꯜ ꯂꯥꯎꯊꯣꯔꯛꯏ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯉꯁꯤꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯑꯗꯣ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤꯅ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯅꯁꯨ ꯍꯥꯞꯂꯒꯅꯤ꯫ ꯑꯗꯨꯒ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕ ꯀꯣꯟꯅꯅꯕ ꯐꯧ ꯆꯦꯡꯁꯨ ꯄꯤꯔꯒꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯁꯨ ꯄꯤꯔꯒꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ꯫ ꯍꯔꯥꯎꯕ ꯌꯥꯎ, ꯃꯌꯥ ꯀꯨꯝꯕ ꯌꯥꯎ꯫ ꯃꯤꯅ ꯃꯄꯥꯜ ꯐꯔꯛꯂꯕꯗ ꯑꯩꯒꯤ ꯃꯤ ꯍꯦꯛꯇ ꯑꯣꯏꯅꯤꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯍꯥꯏꯉꯝ ꯇꯧꯉꯝꯕ ꯐꯝꯅꯥꯏꯕ ꯈꯔꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯣꯏꯕꯗ ꯄꯤꯅꯅꯕ ꯍꯥꯏꯅ ꯈꯟꯅ ꯅꯩꯅꯍꯧꯔꯤ꯫ ꯑꯏꯪꯕꯤ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯈꯝꯕꯟꯕꯁꯨ ꯄꯣꯛꯏ꯫ ꯃꯤꯅ ꯃꯆꯥꯅꯨꯄꯤ ꯄꯤꯒꯦ ꯍꯥꯏꯕꯁꯤ ꯇꯥꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯥ ꯊꯣꯏꯕꯗꯤ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯃꯥꯗꯤ ꯑꯩ ꯎꯔꯒ ꯌꯥꯝ ꯁꯥꯎꯖꯕꯅꯤ꯫ ꯑꯩ ꯈꯛꯇꯅ ꯑꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯅꯗꯤ ꯅꯣꯡꯃꯇ ꯑꯩꯁꯦ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄ ꯃꯈꯣꯏ ꯅꯨꯄꯥ 5-6ꯀ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯏꯪꯕꯤ ꯎꯕꯗ ꯂꯥꯛꯄꯗ, ꯑꯏꯪꯕꯤ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯏꯪꯕꯤ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯇꯨꯡꯂꯣꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯏꯪꯕꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯏꯪꯕꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯈ꯭ꯔꯦ꯫ ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄ ꯃꯤꯅ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯑꯁꯨꯝ ꯃꯈꯣꯏꯅꯗꯤ ꯑꯏꯪꯕꯤꯕꯨ ꯄꯨꯈ꯭ꯔꯦ, ꯁꯟꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯈ꯭ꯔꯦ꯫ ꯑꯏꯪꯕꯤ ꯑꯗꯨꯒ ꯑꯆꯧꯕ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯛꯄꯅ, ꯈꯪꯕ꯭ꯔꯥ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯧꯔꯤ? ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨ
ꯈꯔ ꯈꯨꯅꯤꯡꯊꯦꯛ ꯑꯣꯏꯕ ꯃꯄꯥ ꯑꯃꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯇꯣ ꯌꯦꯡꯒꯦ, ꯍꯥꯡꯇꯣꯛꯎ꯫ ꯂꯥꯛꯄ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ, ꯐꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯡꯇꯣꯛꯑꯣ ꯌꯦꯡꯒꯦ꯫ ꯂꯥꯛꯄꯅ ꯍꯥꯡꯇꯣꯛꯎ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯂꯛꯂꯒ ꯍꯥꯡꯇꯣꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯑꯏꯪꯕꯤꯕꯨ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯕꯨ ꯄꯨꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕ ꯌꯥꯗꯦ, ꯃꯁꯤ ꯅꯈꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯂꯣꯜꯂꯕꯁꯨ ꯃꯁꯥꯅ ꯌꯥꯅ ꯄꯥꯝꯖꯅ ꯂꯩꯖꯕꯅꯤ, ꯃꯗꯨꯗꯤ ꯌꯥꯏ꯫ ꯃꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯤꯕꯨ ꯐꯤꯕꯨꯟ ꯅꯝꯗꯨꯅ ꯐꯥꯕꯒꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔꯅ ꯃꯈꯣꯏꯕꯨ ꯄꯨꯈ꯭ꯔꯦ꯫ ꯑꯏꯪꯕꯤ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯣꯃ ꯆꯪꯂꯛꯏ꯫ ꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯇꯞꯅ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯒ ꯆꯠꯀꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯇꯞꯅ ꯃꯪꯂꯣ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯣ? ꯅꯁꯥꯅ ꯌꯥꯔꯒꯅ ꯃꯥꯡ ꯊꯥꯔꯣ, ꯌꯥꯗ꯭ꯔꯒꯁꯨ ꯃꯥꯡ ꯊꯥꯔꯣ꯫ ꯑꯁ ꯂꯣꯏꯔꯦꯍꯦ! ꯑꯏꯪꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯑꯍꯜ ꯂꯃꯟ ꯃꯁꯦꯜꯁꯨ ꯌꯥꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫